मागी चैनल की थागल लोए बको आइगे चैनल थागल तो डिस्क्रिप्शन में मागी चैनल की आपन वीडियो तीन आम या तो मान है कई नकोई अच्छी जर्नी से कमाई तब उन्होंने मी क्या नहीं किनो कना किनो कम तो उन्हें से संभव वारी दादी रमो अकोई के मणिपुर फिल्म फीचर फिल्म अकोई के लुचिंग थौना आरिबा फिल्म असी अकोई वालोन ट्रक का मरी लाइन ना अकोई को जगह दूरी का फिल्म ने सिदा अकोई नसी डेट मार्च के डेट 21 अकोई गुवाहाटी टू ससागदा बनी अदुना अकोई के फाइट की क्राफ्ट की लगता अकोई वैलेंटिन ना अकोई ताऊ बबलू सॉरी ताऊ बुधा अभी ताऊ खान शामक ताऊ कोई या मुखाय ताऊ पुन्ना चटमिना कई नोने कोई ने यार बत्तीन दी क्वादी की माई शोन में यावरी बको माजे ममा की हिट कनो जो इकाई भी हिदाक जो सारकते है वो पाव में फंगे तो हिदाक जो कोई लेबा था करे बको mun biyo si do bu pacham hum ra manga pi hai adu lei tha re ma tu sera ke ko ai ma ning ga lei bang ta bi ra mo ai ni athopam abung gi amna chauba thongdang lo biri ba ai gi yamba mukhai khoi gi yamba mukhai na karida soi gi da ki ai duna koi mayam si ngak sen laga sat ka duri ni yamba da kitang mot ki ta thambi hai mayam koi si luching thona haidana film ma kha koi gawati da nam na bagi ji koi ma lai ba kang lai ba tha to ga gawati da sanan ko sem thabu lore koi narang na han de koi mathak ta koi gi hero ni sing director wena mo khara di sakha adu thabuk ni ko kang bu sinau sina tare to nasi ko na no mo sondar ga sasar ne sangam yaw na khra yau jage adu ga film ji su sangam yaw na mai pa na mayam de kusna ngana ba ko sem cha jage mayam thu khora na ngai biu film si ko ga ti ta sinan te san pi bane film si tum to pa tongan ba ma ho mo nei khale manipur da yam ba nam te ga palam to loi na nam ga ko thola ni apam loi nam ga thabak kuti film kuti work sa ke so na go kom na na te film di man to ba mafam ni ya na ko na sa sari si na foi da mki mai pa kan na khale ko sinau sin so loi na bo te ta kai da na sangam yaw da na ko wati khong cha sa sangam yaw da na thum bi ok je ga ba khom je em ya ma tham che hai khoi gi tau bu da gi sai di ki yaw bi ba artist me am do mama na ko di phajaw ba ya ya gi dar ni ai di phajaba sela ju phajaba sara ju aw ba sa ju phajaba ba ya do ni phajana bi dong to le re me am tom do no mi camera do adena han wang do khoi gi ngasi gi chat ka dori ba khong chat sida khoi gi मिस है बता रहे मिस ना कोई मेकअप की दमक चौबा थौदांग लौबनी खिता थंबियो बे मिस के मफम खिता थंबियो मिस ओके मा जी मा खनाव को मे आदुना प्रॉब्लम ले रे आदुना याम नुंगाइ जै कोई मा तंग नुंगाइ त्रे ताकरे थैंक यू नाम नुंगाइ जै लुसिंग थौना आरिबा फिल्म सिगी अखोई की मसन नुपी की सागदा बै चनजि ngaktere do saliba khongchat siga journey je kai legi amta habi ne habiro akesh kai just journey ji lujing thongna hariba film sigi da ko chatlini hafta mamu smaila leiraga koi haidi haida yam nuai haida re ko mayam ji pullaga chalo yenga se yam nuai re do chanju kitang wa phu tang thabi ya giống này Samin na rizina ka daw ba? Kitang hayo ka daro kay san yung nungay ba panungay do nungay na sa kisi ka daro kay. Mala may ang pulaga ho sa binagsi ang nungay film jibu ay di mayam na support of you film sing ay mila sa hining daji ki do mayam na like share video mo subscriber do video mo kami film sida mayam na mayam dagi double ay ay lay da ko ko so ano ni mayam so muting pang Thank you saladi na nungay ba ko i buda bala mai tai ari ba ko YouTube channel zigi da sanjing na yan na habiram na duga achau ba thawdang lauri ba ko ki film ma sigi cameraman taw susin singkap ta wa phang kitang thambiyo channel ni aduga phajan tawra halani ara ngai le mani sugali nga tani kon chali gi kam nungai re tauna phaja wa phang gara thambire adubu tauna phajana namma ga halani na takpire tek takai jana ko mi am punna halak ko minara se na ko ki hoi Satu sisi phajan sala si gyan dan yo wasi yai fari tai
hiyeng sayo gisin nang no. Come on, come on. Chắc sao mà sân nhìn thì hơi mềm tàu rồi chứ. Buông cho bọn. Nếu hơi chắc sao thì thế, bây giờ máy tàu mình cho nên mình sẽ. 그래? 귀여워 그래? 칸은 루싱을 거리 라이제 매암제 마시기 저니 저거 파이트 레레 파이 브레이크 마삼 동 로게 동 cái lấy sai 감이지 뭐 그것이 싸기 브레이크 함당 로게 또봐 제가 간다 딱 실례 거 락것이 거기 굴 아이디 laikai mum da lakna phana bangam de ba mioi do adu kun mari manga ne ba si puro la 오케이 오케이 하이웨이 가리 속도나 이 마사 혼자 더 야오리 또 완도 강고 미워래 뿔 라이스 호텔 hꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯅꯦꯕ ꯂꯩꯔꯤꯁꯦꯀꯣ ꯒꯨꯋꯥꯍꯥꯇꯤꯒꯤ ꯆꯤꯡ ꯀꯩꯅꯣꯗꯅꯤ ꯂꯩ ꯆꯤꯡ ꯃꯇꯣꯟꯗꯅꯤ ꯑꯩꯈꯣꯏ ꯇꯥꯎꯔꯕꯤ ꯆꯠꯂꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯑꯩꯈꯣꯏ ꯐꯥꯏꯠꯀꯤ ꯔꯤꯍꯥꯔꯁꯦꯜ ꯑꯝꯇꯪ ꯇꯧꯒꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯃꯤꯁꯦ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯔꯣꯝꯗ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯍꯤꯌꯥꯡꯊꯥꯡꯒꯤ ꯆꯤꯡ ꯑꯩꯈꯣꯏ ꯊꯥꯡꯒꯒꯤ ꯆꯤꯡꯒꯤ ꯇꯥꯏꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯟꯒꯁꯨ ꯌꯥꯝ ꯂꯣꯏ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯉꯁꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 20-25 ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯅꯨꯡꯒꯤ ꯖꯒꯥ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯃꯐꯝꯁꯦ ꯅꯨꯡ ꯉꯥꯛ ꯑꯣꯏꯕ ꯑꯗꯨꯒ ꯃꯊꯛꯇꯕꯨꯗꯤ ꯌꯨꯝ ꯇꯥꯔꯒꯁꯨ ꯌꯥꯝ ꯇꯥꯗꯦ ꯑꯇꯣꯞꯄꯗꯗꯤ ꯌꯥꯝ ꯇꯥꯏ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯅ ꯃꯄꯥꯟꯗ ꯂꯣꯏ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯀꯦ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯅ ꯑꯥꯗ ꯂꯩꯕ ꯕꯤꯜꯗꯤꯡꯁꯦ ꯁꯤꯟꯇꯦꯛꯁ ꯑꯍꯨꯝ ꯈꯤꯜꯂꯤꯁꯦ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ Medam bantu ini saya. Muhorotnya. ꯑꯩ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯩ ꯌꯥꯎꯈꯤꯗ꯭ꯔꯦ Muhorotnya cang sepi ada masih thoban besar. ꯀꯩꯅꯣ ꯁꯦꯔꯧꯔ ꯀꯩꯅꯣ First day ko ambut pon ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯦ ꯑꯩ ꯏꯃꯣꯏꯅꯨ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗꯣ ꯑꯗꯨꯗ ꯃꯣꯅꯤꯇꯥꯏꯖ ꯇꯧꯋꯦ ꯍꯜꯂꯣ ꯒꯥꯏꯁ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤ 12 ꯐꯥꯏꯠ ꯇꯤꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯊꯧꯅꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯃꯄꯥꯟꯗ ꯆꯠꯂꯒ ꯏꯌꯥꯝꯕ ꯃꯨꯈꯥꯏ ꯇꯧꯔꯒ ꯕꯣꯠ ꯊꯧꯔꯒ ꯑꯩꯈꯣꯏ ꯗ꯭ꯔꯒ ꯂꯥꯟꯅꯕꯒꯤ ꯁꯤꯜ ꯑꯃ ꯂꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯆꯤꯡ ꯊꯧꯅꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯝꯕ ꯆꯠꯇꯣꯔꯦ ꯑꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯨꯗꯕꯂꯥ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯐꯝꯗ ꯌꯧꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯤ sini dalam ni korek. ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯕꯀꯣ ꯒꯥꯔꯤ ꯌꯦꯡꯉꯨ ꯌꯥꯗꯦ
ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕꯀꯣ ꯅꯨꯡꯁꯥꯁꯨ ꯃꯩꯅꯦꯕ ꯁꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯥꯗ ꯃꯤꯇꯤꯡ ꯇꯧꯔꯤ ꯀꯃꯥꯏꯅ ꯅꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯅꯝꯈꯤꯕ ꯑꯥꯔ ꯍꯥꯏꯕ ꯐꯤꯂꯝꯗꯣ RRRꯗꯣ ꯑꯗꯨꯒꯤ ꯐꯤꯂꯝ ꯅꯝꯐꯝꯅꯦꯕꯀꯣ ꯑꯥꯗ ꯇ꯭ꯔꯦꯟ ꯑꯃ ꯆꯦꯜꯂꯦ ꯁꯤꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯇ꯭ꯔꯦꯟ ꯑꯃ ꯆꯦꯜꯂꯦ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ RRR ꯐꯤꯂꯝ ꯅꯝꯐꯝꯗꯨꯅꯦ ꯑꯥ ꯂꯩꯁꯦ ꯄꯨꯂꯞ ꯃꯥꯡꯕꯁꯤꯅꯤ ꯄꯨꯂꯞ ꯁꯤꯀꯦꯁꯇꯨ ꯃꯥꯡꯉꯝ ꯇꯥꯔꯒꯗꯤ ꯕꯦꯒꯇꯣ ꯃꯥꯡꯉꯝ ꯇꯥꯔꯒꯗꯤ ꯀꯩꯝ ꯈꯜꯂꯣꯏꯗꯕ ꯑꯝꯇ ꯃꯥꯡꯗ꯭ꯔꯒ ꯄꯦꯀꯦꯠ ꯑꯃꯈꯛ ꯃꯥꯡꯉꯦ ꯍꯥꯏꯕꯗꯤ ꯕ꯭ꯔꯥꯟ ꯀꯣꯟꯕꯁꯤꯡꯗ ꯑꯗꯨꯒꯤ ꯑꯗꯨꯝ ꯄꯣꯠꯇꯨ ꯂꯨꯄꯥ ꯆꯥꯝꯃ ꯃꯥꯡꯕ ꯀꯩꯝ ꯈꯟꯗꯦ ꯑꯗꯨꯅꯦ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯂꯤꯔꯛꯀꯦꯕ ꯑꯗꯨꯃꯥꯏꯅ ꯅꯤꯖ ꯂꯩꯔꯝꯃꯅꯤ ꯅꯤꯖ ꯂꯩꯔꯝꯕ ꯀꯥꯟꯗ ꯏꯌꯥꯝꯕꯁꯤ ꯐꯝꯃꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯥꯗꯨꯅ ꯂꯩꯇꯔꯦ ꯁꯨꯃꯥꯏꯅ ꯁꯤꯗ ꯐꯝꯃꯒ ꯊꯥꯕ ꯑꯗꯨꯝ ꯍꯥꯏꯖ ꯂꯩꯔꯦꯀꯣ ꯍꯥꯏꯖ ꯂꯩꯕ ꯀꯥꯟꯗ ꯏꯌꯥꯝꯕ ꯈꯔ ꯊꯔꯝꯃꯦ ꯇꯛ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯂꯦꯞꯈ꯭ꯔ ꯀꯥꯟꯗ ꯁꯥꯏꯟ ꯑꯃ ꯇꯧꯔꯦ ꯀꯥꯞꯊꯣꯛꯈ꯭ꯔꯕꯅꯤꯗ ꯕꯥꯕꯨꯁꯤꯅ ꯀꯥꯞꯄ ꯕꯥꯕꯨ ꯈꯣꯏꯕꯨꯗꯤ ꯎꯠꯂꯁꯤ ꯃꯁꯛꯇꯣ ꯍꯥꯏꯐꯦꯠ ꯏꯌꯥꯝꯕꯗ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒ ꯀꯥꯞꯄ ꯉꯝꯗꯕꯅꯤ ꯃꯣꯏ ꯃꯤꯆꯪ ꯑꯣꯏꯖꯕꯅꯤꯅ ꯉꯝꯗ ꯂꯩꯔꯦ ꯂꯩꯔꯀꯥꯟꯗ ꯊꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯊꯧꯕꯤꯗ ꯇꯧꯁꯦ ꯊꯧꯕ ꯍꯥꯏꯔꯒꯗꯤ ꯁ꯭ꯋꯥꯏꯗ ꯃꯇꯦꯛ ꯉꯥꯏꯔ ꯈꯔ ꯂꯦꯡ ꯁꯥꯟꯅ ꯇꯥꯕ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯊꯣꯛꯑꯒ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯒ ꯑꯗꯨꯝ ꯇꯧꯅꯕ ꯍꯥꯏꯗꯤ ꯊꯧꯕ ꯃꯇꯦꯛ ꯍꯥꯞꯄꯗꯤ ꯊꯧꯕꯁꯨ ꯌꯥꯔꯦ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯅꯝꯕꯁꯨ ꯅꯨꯡꯉꯥꯏ ꯈꯔ ꯌꯦꯡꯗ ꯌꯥꯔꯣꯏ ꯃꯈꯥꯗ ꯊꯥꯗꯣꯏꯅꯦ ꯂꯦꯡꯕꯗꯤ ꯀꯥꯞꯄ ꯅꯠꯇꯕꯁꯨ ꯈꯔ ꯅꯨꯡꯉꯥꯏ ꯌꯦꯡꯗ ꯌꯥꯔꯣꯏ ꯃꯇꯝ ꯆꯪꯅꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯊꯧꯕ ꯇꯧ ꯃꯥꯅꯤ ꯑꯗꯨꯅ ꯑꯇꯩ ꯄꯣꯠꯁꯤ ꯏꯁꯤꯡꯗ ꯇꯥꯁꯟꯗꯣꯏꯁꯦ ꯑꯩ ꯑꯣꯏꯔ ꯃꯥꯜꯂꯦꯕ ꯈꯪꯗꯦ ꯌꯦꯡꯉꯁꯦ ꯑꯁꯣꯝ ꯁꯥꯏꯗꯇ ꯑꯃ ꯁꯣꯝ ꯁꯥꯏꯗꯇ ꯑꯃ ꯂꯩꯔꯣ ꯁꯣꯝ ꯁꯥꯏꯗꯇ ꯅꯪꯅ ꯃꯤ ꯀꯧꯕ ꯁꯣꯝ ꯁꯥꯏꯗꯇ ꯑꯃ ꯂꯩꯔꯣ ꯕꯨꯡ ꯅꯪꯗꯤ ꯁꯥꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯣ ꯐꯖꯅꯕꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯈ꯭ꯔꯗꯤ ꯑꯗꯨꯝ ꯂꯥꯎꯅꯅꯦꯕ ꯁꯣꯝꯗ ꯂꯩꯌꯨꯅ ꯁꯣꯝꯗ ꯄꯨꯂꯞ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩ ꯆꯈꯥꯏꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯆꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯟ ꯃꯆꯥꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯆꯥꯎꯋꯦ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯦ ꯁꯤ ꯍꯧꯖꯤꯛ ꯃꯤ ꯍꯥꯠꯄꯒꯤ ꯐꯤꯂꯝ ꯅꯝꯗꯧꯔꯦ ꯍꯧꯖꯤꯛ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯔꯤꯚꯔꯗ ꯃꯤ ꯍꯥꯟꯅ ꯂꯪꯖꯔꯣꯏꯁꯤꯡꯅꯤ ꯑꯩ ꯐꯖꯔꯗꯤ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯔꯣꯕ꯭ꯂꯥꯒꯤ ꯆꯦꯅꯦꯜꯗꯨꯗꯤ ꯊꯥꯒꯠꯂꯛꯑꯣꯏ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯂꯛꯀꯅꯤ ꯇꯪꯈꯥꯏ ꯌꯦꯟꯅꯗꯣꯏꯅꯤ ꯚꯤꯗꯤꯑꯣꯁꯦ ꯃꯥꯅ ꯐꯖꯕꯩ ꯋꯥꯅꯤ ꯕꯨꯙꯕꯂꯥꯒꯤ ꯆꯦꯅꯦꯜꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯥꯒꯤ ꯂꯤꯡ ꯍꯥꯞꯄꯝꯗꯣꯏꯅꯦ ꯑꯗꯨꯗ ꯆꯪꯕꯤꯔꯣ ꯃꯥꯒꯤ ꯆꯦꯅꯦꯜꯗꯤ ꯊꯥꯒꯠꯂꯣꯏꯕꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯊꯥꯒꯠꯇꯣꯏꯅꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯤꯡ ꯍꯥꯞꯄꯝꯗꯣꯏꯅꯦ ꯅꯨꯄꯤꯅ ꯌꯥꯝ ꯌꯥꯔꯛꯇꯧ ꯃꯥꯟꯗꯕ ꯑꯖꯅꯕꯤꯒꯤ ꯑꯃ ꯎꯠꯄꯤꯔꯣ ꯅꯪꯒ ꯄꯨꯂꯞ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦ ꯅꯪꯅ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯃꯣꯏꯗꯁꯨ ꯍꯥꯏꯐꯦꯠ ꯑꯃꯃꯝ ꯌꯦꯡꯕꯤꯔꯝꯃꯣꯕ ꯍꯧꯒꯠꯂꯦ ꯍꯔꯥꯎꯏ ꯉꯥꯛꯇꯪ ꯀꯣ ꯌꯦꯡꯉꯝꯃꯤ ꯂꯩꯊꯣꯛꯑꯦ ꯆꯠꯈ꯭ꯔꯦ ꯅꯪ ꯀꯥꯡꯕꯨꯁꯤꯡꯗꯨ ꯌꯦꯡꯉꯦ ꯅꯣꯏꯁꯨ ꯉꯥꯏꯍꯥꯛ ꯔꯤꯂꯦꯛꯁ ꯂꯩꯌꯣ ꯃꯌꯥꯝ ꯀꯣ ꯌꯦꯡꯅꯔꯣ ꯌꯥꯝꯕ ꯄꯥꯎꯂꯦ ꯀꯦꯃꯦꯔꯥ ꯑꯦꯛꯁꯟ ꯑꯃꯒ ꯂꯧꯁꯤ Action! Hello, become. Yes, okay. Rolling. Action.